Churachandpur District ke manung chana laiba Thingkhangphai village da Kuki amadi phurup anigi marakta khatna cheinabagi thoudok sing thokhre. Marakta na pamdaba thoudok sing tholaktanaba district magistrate na ngarang dagi hoduna tha ani curfew ke athingba thamjinkhre thoudok asiga mari leinana phangba paw mana hai ngarang numidang pung 8 khara helakpa matamda mafam aduda laiba phurup ke miyoi kharana Kuki village ama oriba Thingkhangphai village ke memorial stone da jolan haina thajinba amadi mi gi flag pai Hotnarakpadagi, Kuki amadi phurup anigi marakta khatna cheinabagi thoudok adu thokhibani. Thoudok aduda khoishaunaraba phurup ki miyoi lising henbana Thingkhangphai village chief ki yumda thomjilaki hairi oirakliba fibam aduda tuibong area ki Kuki singsu Thingkhangphai tamna thomjinba horakhe. Numidangi pung 8 makhairom helakpada Churachandpur District Police ke Quick Response Team QRT units kambu amana Thingkhangphai khulda changsinduna miyam adubu tankhai Thoudok aduda Kuki gi miyoi ani amadi gi miyoi mari puna miyoi taruk asok apandangduna Churachandpur District Hospital da pukhatuna layingki Thingkhangphai khulda thokliba irang adu police na mapung fana control tawraba matung numidang pung 12 makhairom tarakpa matamda amu Selmat Bridge da Kuki amadi ani gi marakta khatna chainaba makhatana thoklaki hairi Mafam aduda police ki team changsinduna irang adu control tawnaba hotnakibaga loinana RAF ki team na miyam adu tankhaina hotnabada tear gas cell kaya kapkhe Thoudok aduda miyoi kungani thoirom asok apandangki hairi amaromda ngarang thokiba irang aduna maram oiraga Churachandpur District ke district magistrate Tharun Kumar H na thokiba order gi matungina Churachandpur District ke mafam pumnamakta maru oina Thingkhangphai khul amasung masigi akoibada leiriba mafam singda ngasidagi horaga tha ani gi oina mathang chahi ge February 13 fawba CRPC 1973 section 144(2) gi makada curfew gi athingba thamjinkhre Order asina phongdokpagi matung ina ngarang Churachandpur District Police ki SP na pirakhiba report amada Churachandpur da leiriba miyoi sing kanglup anigi marakta kuthokna bagi thoudok sing thokpaga loinana thoudok asi Churachandpur ki town area yauna mafam kara da su thoklei maru oina Thingkhangphai khul da thoklei Maram asina asigumba thoudok sing asi makhatana thokhandana bagidamak district magistrate na curfew gi athingba si khudaktagi thamjinkhibani hairi adumoinamak athingba sida law and order ngakliba amasung essential service singi oinadi council loi hairi